Akasvani Imphal Chitrabhanu Chitrabhanu na pau pazari ahan badamaru oiba pau. Rises the Togliba Irang as a Laxan Naba Security Force na Tungan ba mapam sing that Tibu Humbi tabak lep na chatari. Mikal Pangto Kiba Rise Ameriki vote masing lakliba nomising limited tigani adumoinama Miruzarangi oinadi Nintokaba nimito oina tiragani amasung. Pradhan Mantri na Akobiki Kalngak Senabigi Taurang Hena Paktok Chautona ba Green Credit Initiative Hodokre. Rises the Togliba Irang as a Lakshin Naba Security Force na Tongan ba mapam sing that Tibugu Humbuki Tabak Lep na Chatari. Imphal West District Police amasung CRPF ki apun bakambu amana ngarang Imphal West Delage manung chanba Laren Sazik mamang maning amasung awang lalay kulda tibu humbuki tabak chataki madida miyoy chamakun rom masagi saktak che putuhonduna masakhang doki adumoy namag mipha mipun amadi kulay fabagi paudi leite. Imphal is Zilagi Ideal College the Hangliba Relief Camp the Sambrat Scheme Makada Nimit Nipu Mangani Chatagadaba Fisalon Sagi Training Program Amazila Sigi Deputy Commissioner Kumantem Daina Nangarang Hodokre Scheme Asina Handak Toki Ba Irang Aduna Maram Oduna Lanzena Duna Relief Camp the Lady Ba Mioy Sing Maru and Nupi Sing the Fisalon Sagi Lam the Training Pigani Kaksing Zilagi Sugnu area Dangarang Lam Giche na Balay Badigi Miam na Irang Horokre Ekogi Kakching Paumi Nomaitem Baveshona Hai Lanzena Kraba imung manung sing na leramba yum sing sambal khazin duna thambada lamgi che na bala padegi ho odu horoki bani adubu kakching police ki additional SP bino chongtham na luchingba police ki kangbu laktuna miyanga wari shanar ba matung sambal sing adu lokthokre hairi nonezila gi longmai part 4 Peace Land da tarahumdoi suba Grandparents Day amasung event Christmas ki thoram pangthokre longmai part 4 da Baptist Church na sinduna ngarang pangthoki ba thoram adu da kulgi ahallaman church amasung CSO gi luchingba kya saru yakhi Imphal West Imphal East amasung Thawbal jila da ngasi ayupung mga digi numidang pung tara fabro curfew komthokli aduga Bisnupur amasung Kakching jila gi oinadi ayupung mga digi numidang pung nifal power curfew komthokli Dhannamanjuri University Imphal ke Vice Chancellor Professor Nomaitem Rasmon Singh na Chemistry ki lam dalaw riba thagdambu sakhangbu oina Lifetime Achievement Award pirakle Gochar Educational and Welfare Society Sahab Ranpur UP Indiana Lanthoki ba award asi Indonesia gi Udayana University da mamang thagi kuntarukte gi kuntra fawo Natural Resource Management Sustainability Highway hiram da pangthoki ba marishuba International Conference da kusinaraki bani Manipur Sarkar gi Social Welfare Department na DM College of Teacher Education gi Guidance and Counseling Cell IQAC Imphal ga kusam na sinduna chaterkiba Capacity Building Program warang lushinkre State Action Plan of Drug Demand Reduction gi makhada thoram asi pangthoki bani Kunmari Sibo Hornbill Festival Nagaland gi Naga Heritage Village Kisama dangarang hokre numiterani chathagadaba festival asida tongan ba travel singi nat ki amadi chanabi sing utkani festival asida United States of America Germany amasung Colombia na mapang oiba lebak sing oiri amadi Assam na mapang oiba rajya oiri thonum madungarang rajyapal lagani sing amasung Mukhyamantri ni Ferio na hokdokibani masida isay nongmai exhibition cultural event amadi mohoksagi oiba sana khonaba kya utkani Election Commission na Mizoram Vidhan Sabha Mikal gi vote thibagi matam tha asi mari da oiregani hairi masi hanadi December 3 da pangthokini haina leblambani December 3 asi nomajing oiba maramna tongan ba miyoy kana representation kya thangalakpadagi ware basi commission na lokhibani adumoina mag Madhya Pradesh Chhattisgarh Rajasthan amasung Telangana dadi vote masing tha asi 3 da thigani tabiriba pawasi Akasvani Imphal digini Pradhan Mantri Narendra Modi na Dubai da pangthokliba World Climate Action Summit da yamna maru oiba tangkak am oina malemgi akoibigi kalngak senbigi thawrang sing hena pakthok chokthokna ba paikhatna ba Green Credit Initiative hokdokre COP28 ki awang bathaki session aduda Pradhan Mantri na Green Credit Initiative ki official portal su hokdoki Thorumadu da wangang laduna Sri Modin hai malengi holungi ba ing asagi khal asida climate justice climate finance amadi green credit na chingba maru oiba hiram singda malengi tongan ba leba ki luchingma singna achobo thodang lori ba asi singthaninga oi miyoiba kunagi yafena ba amadi mipum khudimaki apamba pumnam adu khallaga malengi thakta pumnamakta amatta oina thabak paikhatpagi matam oire
Mahang hai Bharat ki oina leba ki chakho thorang ki thabak singda ecology amadi economy haibasi khalmana na thamduna chali malengi apunba missing ki chada tara tere oiriba Bharat na hojik malengi oina leriba carbon puthokpa ki chang sunate ki chada madi khaktamak oiri Bharat na nationally determined contribution NDC na piriba pandam sing fangna na bathabak paikhali Pradhan Mantri hai ekhoina mahausa bu ningki na ngak senduna thamlabadi mahausa na akhoi bu su ngak pi senbigani green credit asi malengi health card ni haina green credit ki khongthang asi malembu asang amatana thanba amadi lunan bagi tungi punsir ama piba ngamgani green credit system asi mahausa bu tungkoina ngak senduna thambada mapung oiba pambai ama oiragani Amoromda Pradhan Mantri na hokdokiba green credit initiative asigi makhada tongan mathabak thorom nipan paikhana na papandam thamli Masing manungda ising yokshinba ujara thaba nungsite yawba amotpagi chang hanthana ba honab amadi waste management gi thabak thoram sing yauri Rashtrapati Draupadi Murmu na Pune de leba Armed Forces Medical College na Bharat yauna ate lebak singda analengi lamda lawriba thodang bu singthakre Medical College asi lingkhat ki bachehi humbudra manga surokpagi ngarang pangthok ki bakuman thoromda Rashtrapati na Medical College asina lawriba thodang bu ikai khumna utpoina Rashtrapati ka nishan khusin nakhi Rashtrapati na Medical College asida kathopagalona na mathau ningthing na pangthoki ba karmachari sing amadi officer sing bu thagat pa phongdokhi Medical College asina artificial intelligence sing ba anoba technology sing sinaduna makhogi thabak thorum hena fagana na ba wapam su Rashtrapati na phongdokhi madugi tungda Rashtrapati na postal stamp amasung lupa humudra mangagi coin amasu puthokhi Central Board of Secondary Education CVS na lower class 10 amasung 12 ke parikha singda division amadi distinction na chingba single roi hari board asina thopa notification amada parikha sing asida saruk yariba mahirushina ma ki percentage hot pa amadi lock thopa na chingba lere roi ngasi phongba pauchi singi maru oiba paugi dama hauzik mangsa tabam Premananda lere Premananda Thagachari Chitrabhanu ngasi phongba pauchi singda BJP Manipur Pradesh na Chief Minister taramna okhibagi pau Cookie Milton singna mitegi khul singda bom amadi nomai kapsi lakhibi pau amasung World AIDS Day gi thoram pangthok na khibagi pau na maroyo pau sing oiri Sanga Express Manipur edition da BJP na Chief Minister butaram na okre haiba pau galoina na apunba Manipur amagi BJP na thabak tawkhigani haiba Chief Minister gi wafam ahan be headline tawduna phongli pau asi HL Express pongnafam Imphal Free Press People's Chronicle Sanga Express English tasu ahan be headline tawri mafam kaya da bom nongmai kapsi lakre khut hankre kamna khre haiba pau na Sanga Express Manipur gi ani sube headline oiri pau asi sana leibak huyanlan pau da ahan be headline aduga narol gi thodang amadi pongnafam dana ani sube headline tawduna phongli ukrul da bank lut tawkhibaga mari leinana thiba humba gi thabak chathari mifa mipundi leitri haiba pau ahan ba lamai da headline tawri pau asi ayamba pau che singdasu ahan ba lamai da phongba thengnari narol gi thodang da hauzik thokli bi irang asi sarkar na mitok khandokpa amadi drug thingba haurubadagi thorakpani haiba Chief Minister gi wafam ahan ba headline tawri World AIDS Day gi thoram state ki thakta pangthokhibagi pau loinana laikai da drug sijinaba miosing hengalakli haiba Health Minister Dr. Sapam Ranjan gi wafam anchor kalam da phongli World AIDS Day gi thoram pangthokhibagi pau asi HL Express Pongafam Manipur Mail People's Chronicle Sanga Express English tasu ahan ba lamai da phongli sana lebak da GI Tech fanglaba Manipur gi mahi marong sing utkadauri haiba pau amadi internet ki athingba sangdokpa yaroi haiba High Court ki wafam ahan ba lamai da maroiba pau oina phongli pau asi Imphal Free Press ta ani sub headline tawri Manipur Mail da Manipur gi lalholup singa santi gi wari sabagi khongthang asi sarkar na taramna oi haiba Chief Minister gi wafam ahan ba headline tawri Ganfu Mail da Tamelong da World AIDS Day gi thoram pangthokibagi pau na ahan ba headline tawri pau asi Tamelong Times ta su ahan ba headline tawduna phongli Manipur gi lalholup singna santi gi lambi da khongthangjinaba Chief Minister na appeal tawri haiba pau na Hills Hornbill Express ki ahan ba headline tawduna phongli Chitrabhanu Thagachari Premananda aroibada maroiba pau amukhanna Raizasi thokliba irang asi laksanaba security force na tongan mapam singda thi bhumbagi thabak lepna chathari Mikhal pangthokiba rajya mari gi vote masing lakliba nomaisi nimita thigani adumoinamak Mizoram gi oinadi ningthokaba nimita oina thiragani amasung Pradhan Mantri na akobagi khalngak senabagi thorang sing hena pakthok chokthon naba Green Credit Initiative fodokre Paulizeri